Social media da video galoin na saithorak pa amada New Keithelmanbi gi khuri pokten haba mafam amada sorok amada sakhang dabasing na hariba jaga asida lambi yakai thingai pirambada natana blockade tawsilam le hari Atopar report amadana Myanmar Juntana Myanmar ki military army na Kachin state satakhiba campaign sahi amada Angang taret Nupi tara sikheri hairiba wafam asi Kachin Human Rights Watch KHRW na report tawrpagi matungina Myanmar military Juntana mamang sahida Kachin state Angang taret amasum Nupi tara punna hatkhi na claim tawri KHRW Kachin Human Rights Watch ki mokugi matung inadi apunba English ngani ga kunga mangada air strike drone attack amasum artillery shelling na maram oiraga apunba khatki ba Kachin state ki oina makoina report tawribasi miyoi samaga kunthra ka tarini hairibasida Angang taret amasum Nupi tara yawi hari naha amatam thina khatki baga mari leinana Assam gi Western Kokrajhar district ta akan bi Erang Hourakhre hari basina akan bi Erang Hourakpadigi thooningba thawdok kaya ama normal life ta akaiba pire hari loinana hari ba thawdo asibu laksinana bagi tamakta security force na tear gas shell kya kaptuna protester singbu tankhai bagi sakta mamaga loinana social media sing thadona rakhi Kabul da bomb pokhai kre miyoi tare sikri Afghanistan ki konung Kabul da leiba sar-i naw gi mafam amada bomb pokhai bidigi miyoi tare sikre amasum kayana asu open nangkhre haina Taliban gi interior ministry na phongthokri pokhai bigi thawdo du ngarang sar-i naw da leiba Golpharo street ki hotel amar thokibani Kabul police ki wang loi Khalid Adras na phudokibada bomb pokhai kibaduda anga ama yauna nupi mari asu open nangki police na haujuk thijinbagi thaba sathari hari mafam adu leiba miyamna phungdoknarakibada bomb adu Chinese restaurant amagi mamangna pokhai kibani sahar i naw hari mafam asi miram gi miyoi sing namna leibaga loinana mafam asibu Kabul gi oina khwaidigi soida ngamloida mafam amani haina duna launa duna lakibani mamang saida Kabul da masa matumda bomb pokhai anduna landabigi thawdo ani thokre Lebadugi Ministry of Urban Development amasum housing da attacker amana kanglon gi wang mada sangsina bohona bada miyu ama shiki amasum ahum na asu open angki hari sayola dumakta da masa mathanda bomb pokhain bagi thadok da miyu manga shiki haina authority singna phungdokhi Myanmar gi IDP camp kyawphiu da military juntan akan mamong air strike chathaba matamda nupi ani sibuga loinana miyu ahum amana sathina sokle hari Hariba thawdo asi Rakhine State ki manung sanba Kyawphiu Township ki Kyawka Leb Village ta leiba IDP internally displaced person singi KM da Myanmar Junta Air Force na landa rakpada nupi ane shibaga loidana miyoi ahum amana sathina sokre haina paw amada report tawri hariba thawdo asida laikhidraba miyoi singsigi mamingna Dauma Sanswe sei yankhai ga mari mahak Pait Village da gine duga atopana Daukin sa o kawi maksi nipu sori mahakna Kyawphiu Township ki Minthak Town Village da gine ri loinana soklaba IDP singaduna Umong Tinwin Ukhin Mangwin amasum Dawang Met Nu kawi hari hariba thawdo si January gi tang taraga teret ki sarona pung baroga minute manga musap matamda Myanmar Military Air Force na landara khibne hari Manipur tangdu laitaraba khaktada lengak sema sakot thorangi thabak sing pekhat pe yauna miyam gi apama phangani MLA episode Manipur tangdu laitaba lairaba matamda khakta lengak sema sakot thorangi thabak sing pekhat pe yauna miyamna pamli be sing phangani haina MLA TSB sorjana phongtokri haribu aphamasi ngarang all tribal film organization Manipur Hill Our Lane Highway Panamda Sandel District Headquarter ki Town Hall Pangthokunomi goiba ing tappa masum sokot piki get together ki thoramda saruk yara dun phongtokhibani isai nongwai yauna pangthokiba thoram asida MLA Bisorjit amuko ki President SM Jalala madi social activist Asanka Sar yauna maruiba miyoi singna akhanaba mithung len singoina saruk yakhi Myanmar rom digi sangsilakba miyoi singna
थोदेक्लंबा ngamkhai sambal sing police na yengsingkhri mamang takte indo memar ngamkhai paring gi manungda manipur ga taina saruk ta home ministry gi makhada satharakliba sambal khabi gi thabakta thudek tuna akai atoi thukan bi gi thagdok sing thokraba matungda tha sigi taraga mari amasum taraga manga gi lonaba hingda new somtal area gi border pillar 62 amasum 62 by 2 gi marak ta khawa yot ki sambal sing kakthatun ama ata thogalamba maphamda molcham police station gi team man haktheng na satuna yeng singkhri thawong asi Myanmar gi sin state gi logi wangba landslak pa miyoi sing satharamani haina lawbaga loina thawdo asi Sandel district ki manung sanba el hais Zangnom Phai area Laki Benari, Toki Benari, Papa Masida Kunja Singi Yankai Digi Humpurum Laidun Kunja Kers Labama Pamni, Taudo Topam the Hakting and Satun Yang Shuluba Police Kimakedi, Kunja Singa Domikup Nahum Singa Lainava, Paktak Piramagaloina, Namkai Padding the Sambal Nintizana Karavadi, toning the Bataudox in Tolak Loy Havigi, Tazabas Piram Kiedi, Adomanama, Sambal Kabi Tabaks Terribly border pillars Singa Singam Kai Padding Bungak Liba, Assam Rifles Nakwan was jurisdiction Gimanung Sanmana, Police Kimakedi border security personnel sing the Paktak P with the Su Kudong Sadaba Bayuk Nahari. Adomainamak Taudu Wasigi Matanga Molsam PS na regular FIR case register Taudun local Abamatunda, Taudo from the Hakting and Ying Shulupanahari. Senza Tumza Tauba PWD engineer Amata Lem Natharoi ship engineer. Senza Tumza Tauba PWD engineer Amata Lem Natharoi, Lokat Pam Toko Tapo Lokot Kanihaina, PWD ship engineer Songtham Besos. Bisosandra na Fongdokri. Ngarang All Manipur Contractors Association Forum na sinduna PWD Zubli Hall Pangtokiba Public Works Department gi nauna ship engineer gi thapuraba Songtham Bisosandra Okpa gi thoram na magna Fongdokibani. Separate administration gi wakhalon na miyambu lana lamjing khiba MLA sing gi marakta CM gi pham thindoklabasu assembly da masa saruk yarakloi lamsathang Manipur Anobu Lenga Semla Pumatam Kuki Zomi Mar community ki lady MLA Taragi Manunda, Sip Minister Gipam, Tindogabasu, Assembly Mipamna Masalak to Saruk Yarakloi Haina, Tadagilu Singo, Michael Lamzatana Fundurakli, Kuki lady MLA Taran Anobu Lengak CM but the Saruk Yabangam Loi Haidi Basiga Marilena, Marik Sumbuapam Sing Funduladuna, Michael Lamzatangi official X account Tagalakiba Post Amada, Wapam Singers Imana Fundokibani, Post Asida Makatana, Manipur Minister Kukizo MLA Singda. OIU Hyrabasu, Housing Lady Pipa Masida, Makoi Assembly the Sarugabangam Lo have Asoba, Wangama Tolaki, Masi, Koki MLA sing the PR Lenga Asina Matiksan, Security Pidun, Assembly the Sarugabangamaloi, Natragana Tampak the Lady Mitation, Koki MLA Tarasi, Impal the Lakwada, I think my Pigan in Natragan, Anoba Lenga Clakwada, Hanagis Minister and Bedianbo, Anobus Minister Oina, Hablakani Havira. Hairiba Madam Singers Cookie MLA Tarana Lengak Siema the Yaugan Hena, Pong of Fungopungam the Maramamatanati, Makoina Lengak Siema the Yaubangam Dribesi, Asiang Maram, the Manipura Tukli Iranga Cookie Su Group UPF Kieno Amadi, MLA Tarana Cookie Miam the separate administration Aramba Manglanama, Bisilubadigi, Tolakibani, Maramaduna Masagi Maral Kangsaduna, Lengak Siema the Yaubangam Haribani.